ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ CRPFꯒꯤ ꯑꯄꯨꯟꯕ ꯇꯤꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯕꯣꯝ ꯑꯍꯨꯝ ngasi ꯐꯥꯎꯕ ꯂꯧꯈꯠꯄ ꯂꯥꯛꯇꯕꯗꯒꯤ ꯏꯁꯤꯡꯗ ꯇꯤꯡꯗꯨꯅ ꯊꯝꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ SKTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯕꯣꯝ ꯑꯍꯨꯝ Mongbung Meitei khul-gi khunjasingna tha asimaki haukiba tang 13 makhoigi yumgi khul-da thibada thengnarakhi bom ahum adugi manungda amadi Pokhairaktanaba bomni aduga anidi pokhaidribani bom leramle khangbadagi mari lenabasingda anirak pau pirabasu ngasi fauba lokhatpa laktabana Jiribamgi saraba nungsada Pokhairakadra pakhatpadagi pokhaidriba bom ani adu Baltin-Da Eshing haplaga tingduna ngasi fauba thamli hairi Micham miya marakta bom kuina thamba haibasi khudong thiningai oibana athubada pokhaidriba bom ani asi lokhatpiu haina khunjasingna mari lenabasinggi pukning chingsilakli bom phange tawbadagido kedogirage adu haji pokhaidriba anidi leye ado kamaina thammi police ta pibagi paw kamaina kena tawge laikai da leba police ta budi moida budi khoina hairame ko si bom je noi pu roina do moina je ko thausa deba ado ani sunandi hayu tabro kamaina tawge ani da ki sure haiba do moina tasana da main tawba ado nungsa saba khotpa sidina kamai thamge bom du nungsa sida khoi gi ising Baltin-Da ne ising hapsala bang lupsala thameba sagatana baina sara pokhai thamebe do kuina ya hape hange ne hangai ne